ngasi nungdarang phone ki ba tuan machi phone singdagi maroi ba I pausing khongacharakana Manipur top channel gi share tokjaraki ahan ba maroi ba pawamana Manipur Leingak ki recruitment process khudima Khudak tagi Lepnaba Khanghan khare Manipur Leingak ki recruitment process khudima Khudak tagi Lepnaba Khanghan khare department khudimang na hauji chathariba recruitment process khudima makha taba notice ama thoktriba phawba hold thamlagani haina Manipur sarkar gi maikedi khangalakli Department of Personnel and Administrative Reform Government of Manipur ge maikedi Chief Secretary Dr. Rajesh Kumar no khuyek piduna tholakiba Serol Amada Agency Society Undertaking Board Corporation Singba Department Khudingmaki Daily Wages Contract Employment Master Role Direct Recruitment Singba Iyauna Process Khudimak lepkhigani State asigi sel thungi phibam gi matung ina recruitment processing lepani makha taba order ama thoktriba phawa masi sanagani hold laigadaba asigi manungsana written test examination amadi biba boss ki yawgani recruitment ama hektagi proposal natragana darakar oiba laireklabadi chief secretary ni lusingba committee na khana nainaduna sarkar gi department singda amadi autonomous body singda rationalization ga mari lenaba issue sing khana nainaraba matungda department of personnel dagi akhanaba permission lawgani haina su phongdorakli panbayabadi mamang su kumja english ani ga kungi september 18 order ama thoktuna covid na maram oiraga recruitment process yauna department gi asoba infrastructure sing laibada athingma thamkiba laikhrabani haiba pawmasu ngasi phongkiba nungdaram si phong singna maroiba pawam oina phonari atopa pawamana lalhauba singna miyamda demand tawriba madi kihaliba sidagi ngak thoknaba police ta mating pangbiu Manipur da maru oina border area da lalhauba singna miyamdagi sel khaiba madi kihaliba sidagi ngak thoknaba Manipur police ta paw pibiduna mating pangbiu haina Manipur police department na thokpa serol amana hairi department asigi PROW basuna thokpa serol asina hai asiguma thaudo asi matam sana thinghaunaba Imphal West ki ASP ki phone number 9612759705 amadi Imphal East ki ASP number 9862067893 da paw pibira o haiba paw musu phone ki makhasa tharak poina maruiba paw mana March taraga manga amasum taraga tarukta All India Bank strike tawgani Forum India Leingak na leiba asida leiriba public sector bank singbu privatization on thonaba hotnaragliba khongthang singbu yaningdaba phongdoktuna India pomba February 13 dagi hauduna March ki 13 fawba sathagadoriba khongjangi saru ama oina Manipur dasu ngasi United Forum of Bank Union na sinduna porompata leiba SBI mamangna wakat mifam satakre khongjang asida manung sana lakliba March 13 amasum 13 laibak pumba banki thabak leptuna khongjang changsinadori wakat mifam aduda saruk yakiba United Forum of Bank Union gi convener L Mai Pakna hai handak pangthokiba parliament session da privatization gi wapam ama finance minister na pukhalaki badu United Forum of Bank Union na akan mamong na kandem tawi masigi mamang da bank khara punsin ba madi bank khara na privatization on bahukre miyam gi selbu corporate amadi individual oina onthorakpa amadi masina miyamda mangjagadaba amadi tungi generation akaiba lakadaba maram kya sibu yengduna United Forum of Bank Union headquarter na khongjang sangshinanaba warep laukibane khongjang asi February 13 dagi haurga March 13 fawba tuan ba khongjang kya pangthokane March 13 amadi 13 asina laibak pumba bank thingduna khongjang sangsingane ki mahakna hai mahakna makhata na hai India Leingak ki anti nation anti people anti progress anti development amadi anti employee oiba khongthang singasigi mayokta laibak pumba khongjang sangsinabagi manungsana Manipur su sangsingani haki haiba pawmus phonari atopa pawmana dukandar singna posagi mamal dukan mamangda permanent oina thenaba akan mayathang tawtakre Manipur da laidiba dukandar singna posagi mamal sing dukan mamang matam supagi lengdana thenaba Manipur Leingak na yathang ama thokre governor gi mingda Gov and PD ki commissioner Bobby Waikom na thokiba order amada wholesale amadi retail
थारिबा दुकानदारसिंगना मथौ ताबा पोटलमसिंगी ममल यावबा लिस्टिंग परमानेंट ओइना खेतकदबनी हाइरिबा पावमुसु फोनखी मखा सथरकपोइना अतोपा पाव अमना मिफम फमख्रे वारेप लौख्रे ऑल मणिपुर हुया लालोंग एंड ट्रेडिशनल कल्चरल प्रिजर्वेशन कमिटी की मिफम अमंग सेयुक पुंग तरा ताबा मतमदा पांगथोखिबगा लोइनाना मिफम असिना तरागा मथोइ सुबा सिंगतम ट्रेडिशनल कल्चरल फेस्टिवल 2021 पांगथोनबा वारेप लौख्रे हाइना ऑल मणिपुर हुया लालोंग एंड ट्रेडिशनल कल्चर की सरोलनसु मखाताना फोंदोरकली लोइसिलकपोइना तोपा पाव अमना सैरप कोर्ट की फुटपाथ अंबाना बेंदर सेट साब यानिंगदबा फोंदोक्तुना उरिपोक माइकई बन तौख्रे उरिपोक तलेबा सैरप कोर्ट की फेंसिंग की वांगबदा लेबा फुटपाथ ऑल मणिपुर बार एसोसिएशन अंबाना बेंदर सेट सजलकपदा उरिपोक अपुनबा लुप की माइकईदिगे अथिंगबा थमनिंगै सैरकता अंबागी थौमी खरना उरिपोक मियामगी अपामबगी मायोक्ता कंस्ट्रक्शन सिंगबा थबक थौरमसिंग मखा सथरकपा यानिंगदबा फोंदोक्तुना ngase ayuk pung 5 dagi numidang pung 3 fab uripok माइकई की ओइना शटडाउन तौख्रे ngase ayuktagi hauna ban sawatpasingna uripok lambi gi nak yeta phamba dukan kaithel sing thong lonsin hanki ban sawatpa miyoi sanirom tholaktuna asat awong tawbasing thingki thawang adu tankhai ba police ki team na makhut lisai paiduna ngak senki loinana khongjang adu da saruk yakhiba khongjang loi ani police na faziluraba loinana numidang thadoraki थाउदो अदुदा का हेनबा थाउदो वाथोक लानथोकती थोकिदे थाउदो अदुगी मतंगदा उरिपोक नुपी अपुनमलुप उनालगी जनरल सेक्रेटरी सीएस एबेतोमिना हाई अंबागी मकेदगी उरिपोक अपुनमलुप की प्रेसिडेंट की मथक्ता डिफेमेशन चार्ज अमदी क्रिमिनल चार्ज थांगलकलिबा असिना मरम ओइरगा शटडाउन की खोंगथांग असि लौबने अथुबा मतमदा केस असिबु कंडीशन अमता यावदना विथड्रॉ तौबियु करिगुंबा केस असिबु विथड्रॉ तौबिदना उरिपोक मियामबु सिंगनबा तारगदी उरिपोक मियामगा लोइनना मसिदगी हेनबा खोंजंग क्या संगसिलकनी हैबा पावमुसु ngasi फोंखिबा सिफोंसिंग मरुइबा पाव अमोइना फोंनरी युम अनि तुमना मैसा खरे माल चांग क्या याखरे ngasi निमित युंगमा मतुंग पुंग अमा मखाइरम ताबा मतमदा पासोय पुलिस स्टेशन की मनुंग सनबा खुंबोंग मोइबुंग खोंनांग मखोंग युम अनि तुमना मैसा खरे माल चांग क्या याखरे प्रेसना फंगबा पावदा लाइबक थीबा थाउदो अदुदा मैसा खरबा युम्बु अनि अदु ओइना मेघचंद्र सै निफु अमदी हिदाम संदीप सै कुंत्रा कावी ओइना मेघचंद्र पान दुकान फंबी अमदी मयुमदा गाड़ी वर्कशॉप की मेसिन क्यासु थम्मी हाइदी हिदाम संदीप युरेम्बमदा प्राइवेट बैंक तौबा मियोइनी ngasi mai sakpaduda private bank ki damak thamba sel kya amasu yaukre haidi yum madu nauna saba maramna mai kannaba khonabada yamna wana thoki matau karamna mai do horokibano haiba chapsana khangma ngamdrabasu electric short circuit gi oiramba yai haina thajanari fire service laktuna mai muthatpagi thabak sadakhi haiba pauksing ngasi phongkhiba nongdaram phongbasi phongsing phongnari and thank you.